Nisa chaduna chakcha haijanaduna langba labukta lamhangda chingkhongda chingyada langduna harau tayamba tawbiganu maram konsam ongbi mina khurai konsam laikai mapangi mairagi secretary amadi khurai konsam laikai apunba mairaluki ko member amoina miyangi mafamda amadi khurai maikaigi loina na khurai konsam laikai gi jagana koliba mafamsingda wahi khara thamjari madudi lagliba 2025 की December की तारीख कुनगा माथोई कुंठा माथोई bye2 नुमित अमदी 2026 की न्यू ईयर हाइबा नुमित अनि असिदा माइकई असोमदा लैबिरिबा अमदी इरेबा इरेचा सिंगना कनागुंबा अमतना निसा चादुना चकचा हाइजनदुना लांगबा लबुक्ता लमहांगदा चिंखोंगदा चिंयादा langdona harau tayamba tawbiganu maramdi iramdam manipur asi mai chakdana leiraba adugumlaba iramdam manipur amadi mapi mapa leitraba nacha amadi akhoi sanaugumna kwachen chenduna kangauna dana leiraba adugumlaba iramdam manipur amaromda yengsi lanna maram oiduna mayum makai thadok pikhraba idp mayamna makhoi mayum makai thadok pigadagi rilikemda kaptuna khangliba adugumlaba mayam sing adugi awaba saruk adu aikhoisu saruk yasi loina na aikoi lamdam sida leiriba nisayo liba amadi nisa chaduna hingliba adungalaba hamchit hampoinaraba adungalaba pulsi adu aikoi ohengumsi loina na mekhaponna leiriba ase aikoi amuktang mapi mapa leitraba sanaugumna kangauna duna leiriba ase aikoi shanti phangnana ba aikoi saruk yaminasi loina na hoi maikai asomda leiriba khoigi khurai maikai gi oina nisayon liba khuding mangnasu aikoi ngasi haiba numisidagi aikoina drive chathaduna nisayon ba yaroi laikai asidasu kanagumba amatana nisa chaduna law phongba tawba yaroi haiduna leibak miyangi mafamda haijari